Manipur Da Thokliba Irang Asi Athubada Loishinduna Tangdu Leitaba Hanjinba Oirasanu haina Congress ki luchingba Sashi Tharoor da phongdorakli. Wafam ase Manipur da President rule thambagi proclamation resolution Lok Sabha da pass tawkraba matungda mahakna phongdorakpane. Mahakna hai resolution ado ingna chikna amadi fundamental disagreement amata yaudana lokhe. Athuba matamda Manipuri mahusagi fibam da hanjalakpa oirasanu. Haukiba matam khara asida mangkriba miyamgi thazaba adu President rule ge matam asida hanjilhanba ngamba oirasanu. Hauzik laiba issue asige mathakta illegal immigrant amade drug trafficking ke achauba issue sing su mayok nadipane. Masina state asige social amusung economic conditions sing da achauba safu ama phangalibani haina maana phongdokhe. Brinda thaunau jongi matang da paladuna Sashi Tharoor na makhatana hai. Mamangda Manipur ge masak naibi nupi police officer ama resign tawkibaga loinana mahangna chathakiba drug investigation amada matam adugi chief minister na khut thingjilakhi amade drug lot kaya thangjafam piduna thami haina moral sirakhiba lekre thaudok adu laibak pumbagi oida yam ikai ningai oiba thaudok ama othi haina so mangna makhatana phongdokhe NDTV ki report amana hai Brinda thaunau jomna lupa crore kun taret henbigi drug fagat khibagi tamak kumja English shubna taragan nipan state lengakna gallantry award pituna ikai kumnu khibane adum oinamak matam adugi chief minister na case adugi accused lukosai jau thadok na ba pressure pirai haibagi tamak award adu Brinda na kumja English ani shubna kunda handokhibane madugi matungda Brinda na kumja English shubna kuni thoida janata dal united ki ticket ta assembly mikhal thengnakhe adum oinamak BJP ki miref thokjom saitabratana maithiba piram ki haidam pau asina makhat tari